ngasi phong khibo tungan tungan masi phong singdigi maroi bi ipok sing khongo saragan hauze hauzik mapalon thokli bi maroi bi ipok sing myam na thamjagi myam loi phom yeng tamina si tentang na myam na thamjaram gi North Korea na Ahenba missile Kapthoklakhre Maduna South Korea gi Mapham manga da ka Henna akaiba thuan khre hedi North Korea na nongpok thang maikaida ballistic missile ani amaga kapkhiba loinana sing Henna section laina ba khangalakre khwaidigi nauna pyongyang digi kapkhiba missile aduna sayol ani sigi manung tare subo missile oiri haina South Korea military na phongdorakli South Korea military gi joint staff na pirakpa mod matungina north na kablak liba missile sing adu laibas gi khanong pok thangma maikai digi kablak poigani maduna maram oiduna yomlo nariba laibak South Korea gi tuan tuan mapham singda santi laina hingbagi punsi mahingda sauna akaiba pira haidi thangjanamiki angan basrukta North Korea na masanga thoksanaba mongna missile sing adu kapani maruaina United States ki military singna makoida pirakliba threat kaya adudigi masabanga thoksanaba kapkiba missile singni maduna North Korea gi yumthangnari balaibak singda madi region singda santi kahenbagi wapum laite hainasu phongdongrakli North Korea gi yumlona balaibak singna phongdorakpadagi makoina ngasi ballistic missile ani kaplaki Pyongyang sayolani sigi manungda saurak missile attack singi manungda ngasi ge sina tarerak suba khwaidigi anobi attack ni haina phongdorakli North Korea gi thawong sina US Tokyo amadi Seoul atamnana singnaba amadi khatnaba hobgi mawongda satharapa khongthangni haina phungdoknarakli North Korea na kablakiba missile anima kilometer samgi altitude kablaklaga kilometer samgi yankai phawba cover tawba ngamba missile ni Japan gi State Minister of Defense Toshiro Inona phungdorakpada Ahenba kablakiba missile adu ngasi ahingi pung amaga minute nifugotre taba matamda kablakibani aduga anisuba aduna minute taruk son tharaga kablakibani haina Reuters gi news agency da report taraki missile animuk Japan economic zone gi mapana taduna pokhaiki Japan gi coast guard singna phungdorakpada missile singa duma khoi gi economic zone da gi lapna pokhaiki bana Japan gi ising da tawduna leiriba jaha singda thoidona ama ata thuan mangamkidi hainasu national broadcaster NHK na pirak report amada phungdorakli thawdo du gi matang da South Korea gi military joint chief of staff yon hep na pirak report amada North Korea gi kapsilakliba missile singa dugi matangda yamna kupli jingsili loinana South Korea gi military mapung phana sem saadun lehenba loinana hena mapangal kangat hanna bagi da United States ki lanmi singa loinana mating pangna bigi khongthang sing local haina su phungdorakre tala sida United States military gi Indo-Pacific kamana thadorap gorul amadai makoina North Korea na kapsilakwa ballistic missile ani adugi matangda sabsana khangmangamle masidanatana hiramasiga mari lainana maki mapang odiba Japan amadi South Korea gi puna watana balore North Korea gi sangsilakliba khongthang asina North Korea gi missile program bo masa matumta mangjakhinaba thawong oiragani haina mahakna makhatana NFT da pirakpa report amada phongdorakre hainasu pausna makhatana palakli Atopa pawamanamo US na Taiwan da $1 billion 1.1 gi khulai yona na Ukraine na Russia gi drone thengna na ba bumpyer weapon system pigatawri China na Taiwan akan military threat sa tharibasi thengna na bidamakta Biden administration na US $1 billion 1.1 gi khusuklai sing yona na baduga Ukraine na Russia na Iran saba deadly drone thengna ba bumpyer weapon system pina ba US Congress tagi ayaba launa ba thorang tawri haidi Taiwan gi akoibi singi lamdam gi sarukta China na land gi exercise park sana pangthorakhiba sina maramoiraga island nation si mikup na hum singna lairibani Chinese People Liberation Army PLA na Taiwan da exclusive economy zone EEZ da live fire oina military exercise pangthokiba sina maramoiraga Taiwan mikup na hum singna lainabagi khongthang adu lakhalakibani panba yabadi September gi tang amada Taiwanese Ministry of National Defense MND na lakthuki buwa phamamada laibasigi armed force na Kinmen's Island gi area da nongthaktagi photo loramba civilians drone ama kaptakhre Kinmen Island si maru oina mainland China gi khanongpok thangba samudra khongban gi lamdam gi sarukta leibani
August ki tang kungani pa na Taiwan gi mekhe digi phongdoki bada ithaleba sigi army na drone plane sing paisilakpa matamda madubu thengnana bagi damakta darakar oiba saksin thorang lakhali masigi saruk oina drone plane sing aduna paisilakpa matamda radio warning issue tawba madi signal fire na singba kaptuna mapham aduda sangsilaktana bagi warning pigani kariguma piribu warning adubu thausadana drone plane adu paisilaknabadi kapthagani haibigi wafam phongdorakli Sainagi unmanned aerial vehicles singna Taiwanese airspace lansinduna niyam thugaibigi thaw ama satharakraba matungda Taiwan pasilakliba drone plane sing adu kapthanabigi warep ngasi lorakhibani Matsu Island su Sainagi drone plane sing pasilalaga photo namagi thawung sing toine satharakli China amadi Russia na satharakliba akiba pibigi thawung sing asi thengnanabagi damakta US na lokhalakpa kongthang oina drone plane sing kapthanabagi damakta Vampire system piragani Florida da based tawba L3 Harris technology Melbourne na develop tawba Vampire system asigi asangba londada agnostics modulars pelletized ISR rocket equipment haibani hairiba Vampire system asi apikpa makhalgi rocket launcher barrel mari pali masi maru oina ground target ta strike tawna madi nemna paibi aircraft thoidok hendokna drone singba kap thabata yamna afaba makhalgi khulaini me thada pentagon na Ukraine piragane hana lakthokiba epic cat blue US2 rocket kumba Vampire rocket system asi su MM70 gi laser guided rocket kapangami China amadi Russia na akituzungba piriba Ukraine amadi Taiwan asungba leibak sing asida US na akhanana Vampire rocket system asi pinabagi wapam khandarakibani hauzik Russia na Ukraine sathariba lan asida US ki makedigi Vampire system phangadoribasi Ukraine ahanba leba oiragani mathang saigi anganba saruktadi hairiba system asi piraba yana leide haidena su paus na makatana phongdorakli Tentang na to papong tang mayam na thamjaram gi headlines on thamjage Myanmar gi Swadegon Buddhist ki light festival pangthoknaba miyoi sa kya tin kredi Myanmar gi Swadegon pagoda da thading youth festivals full moon gi tharom pangthoknaba gi damak da Buddhist devotee sa kya ma tin kre haina official report ama gi matung ina phongdorakli hauki bisai da ku sathakraba matung da lebas da kangkhong saib ki phibam amma yonari ba sinamara moiraga masing yam da ba miyoi singna lai gi tharom asida sarok yari numit humni suna pangthokadaba festival asi maru oina Gautam Buddhana atiyadagi kumtharakpagi ningsingduna thauram asi pangthokpani hairiba thauram asi da mauksagi oina di candle park sana thanbaga loinana masu mamel gueb mai thanuna yumamadi lambi da lighting lambani haidi haujuki oina di myam pausi special content moina myam thamjaram ge duga makhasa tharak poina marupi I pausi myam ngai mina sena channel sigi mekedigi myang famda samjiri duga haujuki oina di myam matang sa lusinjarage